खुरमजरी ISTV Manipuri पाव मीडियम तामीर सिंह तराम ओक्सरी उजिक मरुए बपाउदा चही अनि की ममांगदा भारत की प्राइम मिनिस्टर न संगा खिबा ISBT एमडी सिटी कन्वेंशन जून थादा थबक लोइरगनि हाइना वर्क्स मिनिस्टर डॉक्टर KH रतन कुमार फोंदोक्री अमदी ऑल मणिपुर डिसेबल एंड फिजिकल हैंडिकैप डेवलपमेंट एसोसिएशन हाइरिबा वफम सिंह आरानबा युमफम याउदबनि हाइना सरकार की माइकैदगी गवर्नर द खंगनख्री उजिक पाव संदोकन पिजरी चही अनि की ममांगदा भारत की प्राइम मिनिस्टर ओइरंबा डॉक्टर मनमोहन सिंह न संगाखिबा इंटरस्टेट बस टर्मिनस ISBT एमडी पैलेस कंपाउंड लेबा सिटी कन्वेंशन अनि असि चही असि जून था फाउगी मनुंगदा सुंगसोय सोयदना लोशिलगनि हाइना वर्क्स मिनिस्टर डॉक्टर KH रतन कुमार न फोंदोक्री ISTV न्यूज की टीम अखनना उनबा अमदा मिनिस्टर डॉक्टर KH रतन कुमार ना वाफम सिंह से फोंदोखिबनी सोगलिसिंग अनि सुपना तरामाथोय की दिसंबर 3 UPA की चेयरपर्सन सोनिया गांधी अमदी प्राइम मिनिस्टर ओरंबा डॉक्टर मनमोहन सिंह अनि लाक्तुना ISBT न्यू असेंबली सेक्रेटरीट मणिपुर हाई कोर्ट MFDC ऑफिस अमदी सिटी कन्वेंशन सिंह असि संगाखिबनी अदुबु मरुवैना सिटी कन्वेंशन अमदी ISBT की थबक सिंह असि हौजि फावबा लोइसिंदना लाक्पनी लुपा करोड़ कया थाददुना साकिबा ब्लॉक अनि सि लोइसिंदबगी मतंगदा हंगबा वाहंगदा मिनिस्टर डॉक्टर KH रतन कुमार न मखाताना फोंदोखिबदा ISBT की थबक सिंह असिदा ड्रेन इंटरनेट रोड अमदी IEI की थबक खक्तमक नाइरे मफम असिदा पेट्रोल अमदी डीजल पुरप गाड़ी सिंह असिगी थाफम ओइना पार्किंग तौरे इंडियन ऑयल कॉर्पोरेशन की कोइरेंगदा हुजिक सारिबा गाड़ी पार्किंग असि थुना लोइरगनि हाइना खंगलकबा डिपार्टमेंट की माइकेदगी मरी लेनब सिंह की माइकेदगी खंगलकबा लेरे मसिनसु थबकता खुरोग थांगबगी मरुइबा मरम अमनि हुजिक ISBT असिगी थबक असि चादा मरफुद्रा लोइरे हाइबा वाफम फोंदोखि मसि मुइकन सेमि सेंबल होगा होंदोखिदोनी वांस अदु होंदोखरगदी अदुम लोसलनी कोई ट्रांसपोर्ट डिपार्टमेंट दगी चे हंजिन सुगी रबने कोई मोई मसिन बेकेट तो कोई लोसनबा तौलसे हाइदना कोई बस की कई थमम से मोफम वारे ना आदा मोई IOC दगी सु दगी कोई FCS की डिपार्टमेंट है तारे मोई सु कन्न सिलुजिक से कोई संगाई प्रोगिदा ऑलमोस्ट लोसले मोई सु मनुगी सेम कोपा आदगी कोई कोइरेंग ये है तारे को मसी मोई कन सेमी अदु एक सेंबल होगा होंदोखिदोनी वांस अदु होंदोखरगदी अदुम लोसलनी अमरोमदा सिटी कन्वेंशन की थबकसु सादा मरफुद्रा लोइरे मतम सांगना थबक तपथबगी अचौब मरमदी कॉन्ट्रैक्ट की अमाउंट असि मरकता रिवाइज तौखिबा अमदी IEI की लैगदब पोलम सिंह असि इंपोर्ट तौगदबा ओइबननी हाइनसु मिनिस्टर रतन कुमार फोंदोखि वर्क्स डिपार्टमेंट की खुतांगदा पाइकटखिबा प्रोजेक्ट अनिसिगी मनुंगदा सिटी कन्वेंशन की ओइना अवार्ड पथबक असि IEI खक्तने मरमदुना थबक सिंह असि जून था फावदा पुरा लोइरगनि हाकि IEI की मेजर के नोमा यावबा अदो हाई पोर्ट सिंह जे आयामबना कोई इंपोर्टेड ओइबा है तारे अदुगा मागी सेकंड फेज की केनो से हाना कोई ओरिजिनल DPR तो अदैसु किदंग रिवाइज तो अदुगे रिवाइज की लाखपो केनो से सु कोई खरा थेंगी भाई तारे अदुना कोई मपान की मोगी माइक्रोफोन मत हाइरोने को जर्मन मेड ओइबा कोटपा मै तौरिने दा अदु यामदा कोई इंटरनेशनल स्टैंडर्ड अम तौबली सिंबसिटी 90% मथक लोरे ऑलमोस्ट फिनिशिंग टच IEI को स्टेज लोरे कई दौरे लोइन मग फेस सीलिंग लोरे को आदि मागी कोई साउंड की करेगी आया बलो लुचला नाकलमरोमदा ट्रांसपोर्ट डिपार्टमेंट की माइकेदगी मिनी फ्लोर बस खरा चलाइना नबा ट्रांसपोर्टर अमदी लानाई सोसाइटी दा टेंडर तौदुना खंगलबसु चलाइगे हरक्तबसि यामना लाइबक थिबनी डिपार्टमेंट की माइकेदगी रिलैक्सेशन तौबा याबा मयाममा मकोइगी येंगलगा तौरबनी अदुबु ट्रांसपोर्टर सिंह असि प्रोफेशनल ओइदबना मोइदुना चलाइगे हरक्तबनी हाइबो वफमसु मिनिस्टर न थमकी ISTV पाउगिदमक एन रंजन माइकल जित अमदी नौरेबम फिलिप्स इम्फाल All Manipur Disabled and Physical Handicap Development Association Koba Loop Amagi General Secretary ne haiba Mohammad Yunus Khan na Agriculture ki Commissioner Director amadi Deputy Director ki matangda Governor da memorandum ama pirakhiba adugi pakhum oina Agriculture ki Commissioner na Governor da ai bacherol ama pikri hairi ISTV News na fangba paugi matung ina ai bacherol aduda Yunus Khan na siragliba maral do yumpham yaudaba semjin sajin ba wafam ni haina sarkar ki cherol aduna khangankhri Deputy Director Shol PH Rajendrana scheme kaya partially haibadu aranba wafamni mahakna hauzik National Food Security Mission da yengsinbagi thabak khaktamak tauri hairiba scheme asisu District Agriculture Officer singna mari leinaba Deputy Commissioner ki makhada pangthogli PH Rajendrana ing lisingani ga tarani thoi tara humdoida paikhat ki bas scheme singa dudi Government of India ki guideline matung ina Charter of Accountant audit tawba loikhre hairi
RKVY amadi National Food Security Mission gi makhada thabak amata paikhatte haibadu aran wafamni scheme sing asigi makhada thabak paikhatpadagi chahi ani thangna na Krishi Karman Award for fangkhre RKVY gi scheme asidi tongan ba officers sing na thabak tawbani PS Rajendra na chathok marang kaina hingatna ba paikhat kiba thabak singda NEC gi member Dr. IK Varthakurna appreciation letter pirakre hairi pawasina makha taraduna agriculture gi commissioner na director gi thabak hapa ngamde masi Department of Personal Government of Manipur na paikhat thabak ni Krishi Karman Award ki lupa crore ani fangkiba du sarkar gi policy amagi makhada sijunagadabani fangkiba award adu department asina chinjak marang kaina puthokna ba paikhatliba thabak thoram singbu sakhangduna Bharat Sarkar na pirakhibani association asina department ki makok thongba official singbu mingchat thiam na ba Governor da ayi bacherol oina pisalakhibu wafam singadu impham yaudaba amadi maral pisin naba honabani haina governor da pikhiba pakhum adu da palli haina pawsin makhatari Sarkar gi loisang sing na paikhatli ba thabak thoram sing miyamna khangingba matamda khangba ngamna ba Bharat Sarkar na puthokhi ba Rights to Information Act asi Manipur da di mioi kharana sandal fam lambi onthokle hairi Rural Economic Development Agency reda koba oinam sawo mungda leiba agency asina RTI gi mingda sel taliba mioi singi mathakta thabak lokhat piu haina Manipur gi governor amadi chief minister da ai bacherol piduna wakat khre lamina taba lawmi saba kanguna Rights to Information Act ki makhada hanjin che thaduna office ki thabak thoram singda akaiba pibagi thabak chathari hairi agency asina tha se tang taramari da governor amadi chief minister da pisin khiba memorandum asida RTI gi khuthang da sel thungi kanana ba phangnabagi damakta department ki moi kharaga RTI gi activist ni haijaba single na khusam naraga thabak tawminari haiba khangbang ngamle hairi masina official singda khudong sadaba kya thogali hairi agriculture department center na sponsor toba scheme gi matang da I paw khangnana ba reda gi kangbu amana cherol pisin khraba matung da cherol adugi pakhum launana ba khangalakpa matung ina reda gi mute kangbu amana department asida chathi hairi RTI gi matang da thigatluba matam da kanagum kharana RTI hanjin thaba amadi kharana amuk lokthok khibagi record thengnare tharakhiba RTI gi cherol sing adugi manung da department asigi official sing gi marakta muknabadagi makhoi gi thosil makhada thalakpa manba cherol kyasu thengnari hairi phibam asida RTI bu achumba lambi da sizinna ba reda gi kanguna governor amadi chief minister da mijeng changnana ba cherol pisin khibani hairi Narang tara humdoi suba Assam Rifles ka khuthokna bada laikhidraba ZUF ki mioi ani gi manungda ama masak khangle laikhidraba adudi khopum thangong dagi lungning ha gi machanupa makudim rongmai chahi ni funi thoini kapna ba adu da laikhidraba atopa Assam Rifles ki mioi aduna takhelambam gokil Elias Nanau chahi kunmanga apopa Dineshwar akhama mang lekai dagini nasi makudin gi asi bahchang adu rims ki mokta purakhi thaudoga si ngarang numidang pung 10 makhairum taba matamda Khambirol maya da tarahumdoi suba Assam Rifles ki team amana ZUF ki gari khamnana bohona bada khamu yadabadagi nongmai kamna bagi thaudoga si thokibani hairi Ngarang ahing nongyai matung masa matomta gari accident thokpada mioi ani laikhidre atopa mioi amana hojik siz hospital da makokta sokpadagi laikanaduna leiri thodok adada laikhidraba mioi ani adudi Bandiar makha lekai dagi waikhom khopen chahi nimfu apokpa Chandras amadi khomdram angau sing chahi kuntrani pan apokpa laikhidraba samjaini siz hospital da aruba fibam da laikanariba mioi aduna W Herozit kawi makhoi ahumna chakamari panba Yuva gari da lakpada Bandiar machin manau ching maya da leiba drain amada accident thokpadagi thodok asi nangkhibani Chanam Sandrok mayai laikai da nauna saba ibudo funal ningthau tel haiba masung santhok ningthau apan bagi laisang ngasi sangaduna miyam da khusinakri sangabagi thoramadu da Imphal East ki DC M Joy Imphal East ki Adaksha KH Tombi laisang adu katpa Thongram Gopen amasung Chanam Sandrok GP ki pradhan K Suresh na thoramapu sing oikhi thoramadu da Gopen na phungdokhibada nungsi chanana tathok sachin taunabana chawkhat lambida changsin bagi pambai oigani amana amabu hunaduna leibana kaidonungda chawkhat ngamloi arai bu wakhal losing puthokna duna tanaba matam oire haiki Imphal West Police Commando na tha se tangkunda KYKL gi active member ani fare police department gi PRO gi cheroladuna faraba mioi ani adudi laihau thabam Joy Chandra Sharma chahi ni fumathoi apokpa laikhidraba Manisana Sharma khongampat mayai lekai dagini atopa aduna
Fruit Sabam Samo Chahi Nifugataret Apopa Sagor Awang Wabagai Maya Lekaidagini Mangondagi Megzingaluina M20 Kulai Ama Fangle Heidi. Ecosystem amadi environment fahan bahai basi mioy bapuna makit thawdang ni haina Chief Secretary PC Lamkungana ngasi Art and Culture Office Complex talaiba Maharashtra Sandakriti Auditorium da pangthokiba International Day of Biological Diversity ki thoram da haikri Directorate of Environment sinduna pangthokiba thoram aduda Department asigi Director Dr. M Homeshwar MUG Life Sciences ki Professor W Biswanath amadi Professor PK Singh amadi Environment ta thabak tawriba NGO amadi Institute singna saruk yaki Tharanga mari lainana National Environment Awareness Campaign tawgadaba khangatlaba NGO Institute chahunga kunni panda sanction letter sing yenthoki PC Lamkungana Ishwarna piragliba sing asi aikhoi mioibana tungkoina lainana ba ningthina ngak sendrabadi khudong thiba kya lakpa yai Ching Man Singh Ningthina Sanghanduna Environment Kanana Bukhonasi Ukaya Jantat Padagi Damamadi Turiel da Ising Fangdabagi Awaba Lehali Punamagna Ecosystem Fagat Hanaba Honaminasi Haiki. Human beings like us, you and me, are responsible for preservation or degradation of our ecosystem. If ozone depletion is going on, scientists and experts told us that human beings will not be able to live. Board of Senior Secondary Education Manipur amasung Council of Higher Secondary Education lauba exam singda mahiroi fail oibagi chang asi chahi khudingi hengalagli basi makhoibu mapungning thogat pidaba amasung mimang da fawba thuning daba fawraktuna aran balambi da chatkiba yai masidagi kalhauna ba pandamda World Fund for Youth Manipurna Mahiroi Kunithoi da pungning thogat kadori Lobasagi Director Kamu Jam Karna Zina Council Lamasung Board na Loba Parikya Sida Fellow Bigi Chang Hingalakli Basi Yangsin Haudrabadi Aran Balambi da Chatkiduna Pamdaba Togdo Watok Torak Padagi Oitopen Lay Magwang na Fangduna Pasta Wasing Opagi Matakta Fel or Singsu Mapungning Togat Poina Tunda Mai Pakpang Ngamda Mohona Changi Haiki. Lakado exam sing is the my pan peka thana bagi pandam da pena sigumba my theo roba fellow roba class 10 to 12 ke mai prima po ko gi mai ke dia ngamba keso wat piduna puring tu bagi thoromasi ko pangtuk sagado Akoi bagi film kanana pandamda BJP Manipur Mahila Morcha gi General Secretary Administration Bobby Laisramna Mapau Thangal Khulgi Chief ka khusam naduna khulasi gi akoi bada Ujara Singh Thakre Bobby Laisramna aying asagi khal kairapna mioi bada chaitheng kya pi tangai fadana dakar oiba uwa yanba tarabasu aikoina amuk thajanba mathau tai haiki Khal ka helak pasi masi ta sinu makidi government gi side te khakta ngai drabasu leiba ai capacity da khoi mioi ba ma oina tungi generation gi khala kan chai sui khala kan da asi thengna hoda ba awa ba singdo kai gum khar do isu khoina best level da ai gi ngamjabi thakta umang ko thopasi ngamjari ma khaidi uhai wai thajindana hana gumna climate change si tawdana ba hona ba da mateng pang ba habase Marui Pau Amukan Pizari Chahi Anigi Mamangda Bharat ki Prime Minister na Sangha Kiba ISTV Amadi City Convention Jun Thada Thabak Loiragani Haina Works Minister Dr. K.H. Ratan Kumar Fungdokri Amadi All Manipur Disabled and Physical Handicap Development Association Hari Bawafam Singh Aranba Yimpham Yaudabani Haina Sarkar ki Michael Governor na Khangan K Meeting Tabira Singh Amukan Khurumzari